Audio Jungle. JK English School Nambon Manipuri Apikpa School sigi manungda amani. School asigi anogwa session hongnabagidama admission interview pangthoklami. Interview asida mai paklaba satra sati khaktamak admission tawba yahalami. Maram aduna mama mapa oibisingna masasinggidamakta yamna wajarami admission phanglaroi haibagi wakhanda. Sita kawa angang nupi masa amagi interview gi wari mayam yengminasi. Next, Sidalo. Chathangdbani sana hangmusingdo phajana khumuko nangi ngausinabda tawganu sohenba yaba nate. Hoi ima. Adudi horusiko. Hoi sir. What is your name? My name is Sita. Good. Miyamna phajai. Adudi haro nahak kari khangi kari hai. Ay mayam khangi sana kari pamana habi wa imana. Bema karigino nang sarad mai haribo. Sorry hayu sarda. Tema karisu akai ba yaudeda. Angang da maina chaibigan. Adudi haro nangna akhangba rhyme natraga story ama. Rhyme natraga story ani sida sarne hena pamsi karmana. Okay, fare adudi story oina amaliro ai taragi. Sar nahana taba pame ba story si aina tamna padura natraga na ai sana ibadura. Nangbo warisu ibro. Sar aina wari iba yadabra. Ha, yai. Mina iba haitabagi wani. Jampai wari iba basi. Pare adudi nangne ikiba wari singa adudagi ama ingonda liro. Sar wari haujarage. Nomadi Ravan na sitabu kidnap taroni. Aduga mahakilamdam Sri Lanka da bukiram. As loiredana. Adi kay daroba wari makataro. Adudagi Ramna Hanuman da sitabu rescue tawbada mateng pangbiwa hajarami. Hanuman asu Ramgi hajabadu da yarami. Makadi kadaroba. Adudagi di Hanuman amu mahakim friend Spider-Man amu kaukre. Karigino Hanuman Spider-Man kauriti. Spider-Man kauri bagi maram di India tu Sri Lanka gi marakta asok sing mayam le. Aduna Spider-Man gi makuta yalaga yam line sa pangamnabani. Ado Hanuman supai bungam daine. Mahag matanda para sa padi yadabra. Mahak supai bangami yai adubu Hanuman di mahaki makut namada sanjibani singjau puraga le. Maram aduna yamna yangna pai bangam dabagin. Sar ay wari makan dira kora. Okay, wari makataro. Hojik Hanuman amasung Spider-Man Sri Lanka da paikre. Aduga sitabu rescue tawre. Adudagi sitana makhoi animapu thanks hairam. Karigino thanks hairidi. Hai bataman. Sargisu mina mating panggirabadi thanks hairodrane. So misum haigadabu. Adudagi sitana Hanuman da hak kawi hairami. Ai ki wari sama koi mer ngoro man hak palak sida. Aduna ai gyan tanaba asana hagirake. Sitana Ram gi manata hankibada soyangam thoktanaba hakku mateng pangbinaba kaw. Hanumana sita puraga hankeba yai. Karigi amuk hak kauribalo. Yai adubu Hanuman di mahaki makut namada sanjibani sing yauri. Aduga makut namana Spider-Man da yan begini.
Hojik makhoi pulna India da pairaga lae. Aduga aigi friend Gokulga unarami. Matang asida Gokulna matau karamna. Sar, masi aigi waring. Maram aduna matang sida aina yahuning mami ama hekta pusilakpa yai. Hoine, sumine, fare, wari makasa tharo. Hojik makhoi punna amuk India dagi pairaga lae. Aduga Imphal gi jiri parking da amuk paithare. Karigino makhoina amuk Imphal gi jiri parking da palli badi. Makhoina jiri parking da amuk palli bagi maramdi makhoi loina lambi kauthokre. Adugo hakna idea ama puthorappadagi dora kaure. Dora laglaga sitabu nambolda pudana sakre. Matang asida aigi wari lojare sar. Ado kari maram gino Dora na sitabu nambolda puri badi. Dora na sitabu nambolda puri baga maramdi. Hauzik nambolda sitale. Sir, I am Sita. Yamna phajaba Sitagi wari ama. Ngasi Sita na amuk liduna akhoi mayam tahalle. Noksu nohalle. Sita wari yam phajai wari liba yam hai. Naki haisingba miki daba matawdu nangi sarna thagali. Nahaku school asida admission tawba yabagi ayabadu aina pirabani. Thank you, sir.